ꯅꯠꯇꯦ ꯑꯩꯅ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥꯍꯪꯅꯤꯀꯣ ꯑꯩ ꯐꯖꯕ ꯃꯐꯝꯁꯤꯗ ꯑꯝꯇ ꯐꯝꯈꯤꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯊꯕꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯅꯤꯔ ꯍꯥꯏꯅ ꯑꯩꯁꯤ ꯂꯥꯏꯚꯁꯤ ꯊꯣꯛꯆꯔꯛꯄꯅꯤ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯒꯗꯤ ꯑꯃꯨꯛꯀ ꯕꯦꯔꯥꯁꯤꯃ ꯊꯥꯡꯒꯅꯤꯔ ꯍꯥꯏꯅ ꯑꯗꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤꯗ ꯉꯁꯤ ꯐꯥꯎꯗ ꯂꯣꯏꯅꯃꯛꯇ ꯍꯦꯟꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯗ ꯃꯔꯝꯗꯝꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏꯁꯤ ꯀꯅꯥ ꯑꯣꯏꯕꯤꯈꯤꯕꯅꯣ ꯃꯃꯥꯡ ꯊꯥꯗ ꯃꯌꯥꯝꯅ ꯈꯪꯕꯤꯕ꯭ꯔꯣ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯦꯝ ꯁꯤꯜꯂꯦ ꯍꯥꯏꯅ ꯃꯃꯥꯡꯉꯩꯗ ꯚꯤꯗꯤꯑꯣ ꯀꯌꯥꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤꯗ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥꯅꯣꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯁꯤ ꯑꯦꯝ ꯑꯇꯩ ꯑꯇꯩ ꯀꯅꯥ ꯀꯅꯥꯅꯣꯕꯨ ꯑꯣꯏꯒꯗꯧꯔꯤꯁꯦ ꯃꯩ ꯆꯨꯔꯝꯂꯦꯒ ꯃꯩ ꯆꯨꯕꯁꯦ ꯃꯩ ꯆꯨꯕꯁꯦ ꯃꯈꯣꯏ ꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯃꯈꯣꯏꯒꯤ ꯗꯣꯜꯁꯤꯗ ꯗꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯗꯣꯜꯁꯤꯗ ꯍꯧꯖꯤꯛ ꯆꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯕ ꯂꯣꯏꯅꯃꯛꯇ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯜꯂꯝꯕ ꯁꯤ ꯑꯦꯝꯁꯦ ꯀꯅꯥꯅꯣ ꯑꯝꯇꯪ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯁꯤ ꯑꯩꯒꯤ ꯀ꯭ꯋꯦꯛꯁꯟ ꯅꯥꯕ ꯑꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯤꯅ ꯀꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯀꯌꯥꯝ ꯈꯜꯕꯤꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯝꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤꯕꯅꯤ ꯁꯤꯗ ꯌꯦꯡꯉꯨ ꯇꯨ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯔꯤꯁꯦ ꯃꯃꯥꯡ ꯊꯥꯗ ꯃꯃꯥꯡ ꯊꯪꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯇꯤꯛ ꯆꯥꯈꯤꯕ ꯍꯧꯖꯤꯛ ꯃꯤꯑꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯃꯃꯝꯒꯤ ꯃꯤ ꯑꯃꯃꯝ ꯂꯩꯔꯤꯕ ꯐꯥꯎꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯀꯩꯅꯣꯝ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯩꯔꯤꯕ ꯅꯥꯕꯁꯦ ꯃꯐꯝꯗꯁꯨ ꯑꯗꯨꯒ ꯃꯤꯑꯣꯏꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯈꯤꯕ꯭ꯔꯥ ꯃꯃꯥꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅꯣ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯍꯩꯁꯤꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯈꯜꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯤ ꯃꯈꯩꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯈꯩꯁꯤꯗꯤ ꯀꯨꯔꯁꯤ ꯐꯝꯐꯝ ꯈꯟꯕ ꯉꯥꯛꯇꯅꯤ ꯐꯝꯐꯝ ꯑꯐꯕ ꯃꯣꯜ ꯃꯣꯜ ꯂꯥꯎꯕ ꯊꯥꯔꯒ ꯐꯝꯂꯦꯒ ꯃꯥꯗꯨꯔ ꯀꯂꯝ ꯑꯃꯒ ꯁꯣꯏ ꯇꯧꯔꯒ ꯃꯥꯗꯨꯔꯩꯗꯤ ꯑꯁ ꯃꯑꯣꯡ ꯃꯑꯣꯡꯒꯤꯅꯤꯗ ꯀꯩꯅꯣ ꯃꯤꯁꯤ ꯏꯂꯤꯛ ꯂꯤꯛꯏꯗꯅ ꯀꯩꯅꯣꯅꯦ ꯃꯇꯝꯁꯤ ꯋꯥꯠꯂꯤꯕ ꯖꯥꯠꯂꯅ ꯍꯣꯏ ꯈꯔ ꯉꯜꯈ꯭ꯔꯕ ꯖꯥꯠꯂ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯤꯁꯤ ꯏꯂꯤꯛ ꯂꯤꯛ ꯌꯥꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯔꯤꯁꯦ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯀ꯭ꯋꯦꯛꯁꯟꯅꯤꯀꯣ ꯑꯩ ꯇꯔꯞꯇꯒꯤ ꯀ꯭ꯋꯦꯛꯁꯟꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯉꯁꯤ ꯐꯥꯎꯗ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯗꯨꯗꯩꯗꯤ ꯀꯝ ꯇꯧꯔꯒ ꯆꯥꯎꯈꯠꯀꯅꯤ ꯀꯝ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯦ ꯀꯩꯅꯣꯝ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯤꯑꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯪꯖꯔꯤꯕꯅꯤ ꯃꯌꯥꯝꯗ ꯃꯇꯤꯛ ꯆꯥꯕ ꯁꯤ ꯑꯦꯝꯁꯦ ꯀꯅꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯈꯩꯁꯤꯗꯤ ꯏꯗꯅ ꯄꯤꯕꯤꯒꯦꯀꯣ ꯁꯤ ꯂꯣꯏꯅ ꯁꯣꯟꯗꯅ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯃ ꯑꯣꯏꯒꯗꯧꯔꯤꯁꯨ ꯑꯍꯣꯝꯗꯒꯤ ꯁꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯊꯛꯂꯣꯝꯗꯒꯤ ꯁꯣꯟꯖꯜꯂꯛꯑꯒ ꯄꯨꯔꯥ ꯇꯥꯛꯂꯛꯂꯒꯅꯦ ꯑꯗꯨꯒ ꯕꯁ ꯀꯨꯔꯁꯤꯗ ꯐꯝꯃꯒꯗꯧꯔꯤꯕꯅꯤ ꯃꯥ ꯀꯨꯔꯁꯤꯗ ꯐꯝꯃꯔꯒ ꯆꯂꯥꯏꯗꯧꯔꯤꯁꯤ ꯗꯤꯜꯂꯤꯗꯩ ꯆꯂꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛꯅ ꯂꯣꯏꯅꯃꯛꯇꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯋꯥ ꯑꯃ ꯍꯥꯏꯕꯕꯨ ꯚꯤꯛꯇꯣꯔ ꯍꯥꯏꯕꯤꯔꯛꯎ ꯚꯤꯛꯇꯣꯔ ꯑꯃꯨꯛꯇꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯑꯁ ꯃꯑꯣꯡ ꯃꯑꯣꯡꯒꯤꯅꯤꯗ ꯁꯤꯗ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯑꯃ ꯗꯔꯕꯥꯔ ꯐꯁꯥꯁꯦ ꯊꯣꯛꯂꯛꯑꯅꯤꯗ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩꯅ ꯍꯪꯖꯔꯤꯁꯤ ꯈꯛꯇ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎ ꯀꯅꯥꯅꯣ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯂꯦꯞꯍꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯑꯃꯒꯤ ꯃꯔꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣꯝ ꯇꯧꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤ ꯑꯦꯝ ꯈꯔ ꯃꯃꯥꯡꯉꯩꯗ ꯍꯧꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒꯨꯝꯅ ꯑꯣꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯦꯝ ꯃꯈꯩꯁꯤꯅ ꯂꯣꯏꯅ ꯀꯨꯔꯁꯤ ꯄꯥꯝꯕꯇ ꯑꯣꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯂꯣꯏꯅ ꯆꯤꯌꯥꯔ ꯄꯥꯝꯕ ꯀꯨꯔꯁꯤ ꯄꯥꯝꯕ ꯃꯗꯨꯗꯩꯗꯤ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯗ ꯃꯗꯨꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯔꯥꯛꯇꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯗꯤꯕꯦꯠꯇ ꯈꯔ ꯍꯤꯟꯗꯤ ꯗꯤꯕꯦꯠꯇ ꯈꯔ ꯍꯥꯏꯔꯤꯗꯨ ꯇꯥꯗ꯭ꯔꯣ ꯃꯌꯥꯝ ꯀꯨꯍꯤꯅꯨꯔ ꯍꯤꯔꯥꯗꯒꯤ ꯁꯟꯊꯤ ꯍꯥꯏꯅ ꯍꯦꯟꯅ ꯇꯥꯡꯉꯤ ꯍꯥꯏꯅ ꯃꯥꯏ ꯀꯣꯛꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯀꯣꯛꯁꯤ ꯌꯦꯡꯉꯣꯕ ꯀꯝꯕꯨ ꯃꯈꯣꯏꯗꯨꯅ ꯏꯂꯦꯛꯁꯟ ꯂꯦꯞꯂꯒ ꯕꯣꯠ ꯐꯪꯉꯤꯕꯅꯣ ꯑꯩ ꯈꯪꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯣ
संथीने सन फाइदोक संथी ने तांग हारिबनी कोहिनूर हीरा हाइदगी माई कोक्से डॉक्टर ने सोमनबु माबू डॉक्टर संबित पत्रा ने मारु पखरी से माबू पक्चल घरी से डॉक्टर संबित डॉक्टर आइम पखरीमनी सोमन संथी के हीरा का फाव प्रमाण तौजलगले संथी ने हिन तांग आइना हीरा दगी अदुगु मीदुना इंडिया चलाएगा मतू मचा थी दब मीने इंडिया चलाएगा यादौरब्रे अदुगी कइनोमदो लोइना लाकदौरनि माद्रैदि हौजिक लोइमक्तेन इम्पोर्टेंट ओइबा हाइबु खुजु खुलाई पिथोकलमे मयाम द पाहेलमले हौजिक प्रजा मयाम खुलंगाकनाइना वारौबि यादे मयाम हौजिक सरकार दु सिल्लमनिना हौजिकना करम मोंगी सरकार लाकदौरमनो अदुई मथक्ता याखोइगी कइनो प्रेसिडेंट रूल ओइदौरब्रा करिनो करिमता खंगद्रा अदुई मथक्ता हौजिक मयामनि डिप्लॉय ओइरिबा इंडिया की फोर्स मखै लोइन चंगजलअबनि हौजिक यामना सुथिन वारनि दे याम सुथिन सुविधा ओरनिदा याम सुथिन सुविधा ओरनि तौरमि फिफम मखैसे दो खुमदे ने कनाम तो खुमलकते ने लोइमक्ते ने मतिक चाबा माद्रैदी याखोई हारगा मणिपुर प्रजा की दमुक्ते खलंब मियोइसी सीएम सी कना ओइखिमना दु कनाम तो खुमलकते ने हाइबदी काय नरिब जालो येंगलिबो पुनो हाइबिर ओदन मिंगदो प्रजा के मयाम द खलंब से कना नबा मणिपुर दा माद्रैदी लाइसुगी मरम दे यामना कनम तोरम मियोइसी कना नबा अमता हाइबिर ओबा हाइबदु सी कायरिब्रो कीरिब्रो माना जात चावजखरने ने हाइने द्रिबनी येंगबदी मयाम येंगिमनी हजी हजी मी कम से कम मी चामरी चंगा येंगी अदो हाइने द्रिम नाबा हाइनिंग दे ने करिगिदी माबो हारगा थाक वांगल गदौर हाइबसे अदुगी कनम तौनरिम नाबा खंगे दना अदुनी नुंगाइतो पोतपु लंबी लतांग मयाइदा हुंजोकलमेगा इसिंग तुरल मयाइदा मुसला तहल्लमेगा मोंग दी लोइना पाप लांग कोथोरा उरे इरुपला उरे गंगा दे जुपला हमें लुपथोरा उरेगा माद्रैदी अहमदगी सोलकले अखोइगी कोक्तांग बगा द्रैदी चायोल बगा तागलकले करिगाइबदी फिफम दो चाद्रिबा फिफम दो मयाम के पैसाडुला अमनिना अदुई मथक्ता नुमित तारे इताव माद्रैदी हौजिक अखोइगी चायोल बा डोनाल्ड ट्रम्प को उनु चक्कदौरिमनी मादु डोनाल्ड ट्रम्प को उनु चत्ता तारदिमा क्रिस्टियानी याखोइगी कम्युनिटी क्रिस्टियन लेरि मखैसिगी फिबारदि खजितंगदि उत्पो मथौ ताइदो वादु बुजिरिब्रा अदु उत्पो मथौ ताबनिना मा हौजिक चटलिमनाबा उत्तरसु माबु यैरक्कदौरि दुरि अहमदा अमेरिका दगी हंगिब्राने अहमदा यैरक्कदौरिमनिना कनोमसिम सीएम सिम सिंदो इमनाबा नालपके न खंगिब्राने अदुगा सिंदोकलेगा अहमदा डोनाल्ड ट्रम्प दा हाइरोनी दना यंगु नंगी जात खंदान दा कनम तौबा कांगलुप अइना हुंदोखरे तांथोखरे रिजाइन पिहलखरे आइना अहमदो वारी म सारोनी खंगिब्राने अदुगु मयामम सी पॉलिटिक्स नि ने मयाम सिदने कोक थाददनने कोक सालबिगुनु सेंगना हाइबदा एकदम डायरेक्ट वानी आइगिसे मयाम वारोबे ले सिदा करिबदा कोक थादबिरुनु हौजिक सीएम की फमगदौरिदो अदुसु दिल्ली दगी मनाकोंगदुदने हाइजल्लेगा थारक हाइजल मा अहांबा कसम किराज याखोइगी हौजिकी कनोमदो चाद्रिङैदने मा दिल्ली अमतंग चकनाबा अनौबा हौजिकी सीएम ओइदोरुजु अदुगा हमदे ताकलकदौरिनि नंग सुम तौ हाइना अदुगु लोइन चत्रकदौरिनि खंगिब्रन सिदा अखोइ बुरबक ओइहौरिसि कनानो हाइबदा याखोइ लैरिबा याखोइ प्रजा मखैसे सिनि हौजि बुरबक ओइहौरिसि संथि चाहौरिसे सेंगना हाइबदा संथि चाहौरमनि अजन इंजलममनि वारोबा यादे असेंबो वाने अइ ममांगैदसु हाइकी लोइन सी मादु मयामम नैबु चैबिरगी करी खंगना ngangiमना अइना हाइ सी पॉलिटिक्स नि मा फम थादोक पलागी नि मा कैनोमनि अइ लोइ मग हाइकी ममांगैदा मयामना ताबिखिदे सेंगना हाइबदा अदो अइना हौजि हंगबसिगी आंसर पिरक्तरे याबा हौजि फावबा अइगी सब्सक्राइबर मयामदा हंगिरिमनाबा लोमित हेना मणिपुर गी दमक्ता मथ्वाइ थादोक्तना मणिपुर गी लाइसु तंबै दमक्ता यूनिवर्सिटी ओइगेरा ना होय कॉलेज ओइगेरा अमा ओइगेरा सिकुंबा थौदोक लांगलंबा मियोय हाना हौखिबा सीएम कनागुंबा यावखिब्रा अदुने इन हंगजरिसे अदा हौजिकी मखैसिदी हौजि ओइरकदौरिबा थैंक यू वेरी मच आई हौजि खजितंग बिजी नि करगाइदी वा संगाम गदने मयाम वारोबा यादे हौजिकी ओइरिबा सीएम मखैसिदी प्रजा की करिमता खंदमनिको इदना थमौसिगी वीडियो सिजु मयाम फजना कोंजिलमता सेव तौरगा थमुको अइना हारिसे प्रजा की करिमता खंदमनि बस
ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯂꯥꯛꯄ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯗꯒꯤ ꯀꯔꯣꯔ ꯃꯉꯥꯒꯤ ꯃꯐꯝꯗ ꯀꯔꯣꯔ ꯑꯍꯨꯝ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯝꯕ ꯂꯥꯛ ꯇꯔꯥꯒꯤ ꯂꯥꯛꯄꯗ ꯂꯥꯛ ꯃꯉꯥ ꯍꯥꯞꯆꯤꯜꯍꯧꯕ ꯑꯗꯨꯇꯅꯤ ꯈꯪꯉꯤꯕ꯭ꯔꯅ ꯑꯗꯨ ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯈꯜꯂꯤꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯏꯒꯗꯧꯔꯤꯁꯤꯁꯨ ꯖꯦꯁꯥꯅ ꯑꯣꯏꯔꯁꯨ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯁꯤꯅꯕ ꯑꯩ ꯁꯤꯅꯕ ꯃꯣꯏ ꯑꯗꯨ ꯄꯔꯋꯥ ꯂꯩꯇꯦꯅꯦ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯦ ꯗꯤꯜꯂꯤꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔ ꯐꯥꯎꯕꯒꯤ ꯁꯔꯀꯥꯔꯁꯦ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯦ ꯍꯧꯖꯤꯛꯀꯤ ꯕꯤꯖꯦꯄꯤ ꯒꯣꯔꯃꯦꯟꯁꯦ ꯅꯪ ꯁꯤꯕ ꯑꯩ ꯁꯤꯕ ꯈꯪꯗꯦꯅꯦ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯁꯤ ꯃꯋꯥꯉꯩꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯪꯒ ꯑꯩꯒ ꯊꯥꯡ ꯌꯥꯟꯅꯕ ꯅꯪꯒ ꯑꯩꯒ ꯀꯥꯞ ꯊꯤꯟꯅꯕ ꯑꯗꯨ ꯃꯈꯣꯏ ꯊꯤꯗꯦꯅꯦ ꯃꯈꯣꯏꯅ ꯊꯤꯔꯤꯁꯦ ꯕꯁ ꯑꯩꯒꯤ ꯀꯨꯔꯁꯤꯁꯦ ꯇꯦꯛꯇ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯉꯁꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯥ ꯌꯣꯜꯕꯁꯤ ꯑꯃꯦꯔꯤꯀꯥ ꯆꯠꯇꯧꯔꯤꯕꯅꯤꯅ ꯑꯍꯣꯝꯗꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯅ ꯃꯥꯗ꯭ꯔꯦꯗꯤ ꯃꯥꯒꯤ ꯀꯩꯅꯣꯝ ꯈꯔꯁꯨ ꯇꯦꯞ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯩ ꯑꯥꯔꯇꯤꯀꯜ ꯈꯔꯗ ꯇꯦꯞ ꯈꯔꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯖꯔꯤꯕ ꯀꯩꯅꯣꯝꯁꯤꯒꯤ ꯁꯤ ꯑꯦꯝ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯇꯦꯞ ꯈꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯒꯤ ꯃꯥꯅ ꯃꯤꯑꯣꯏ ꯈꯔꯗ ꯑꯗꯨꯝ ꯑꯗꯨ ꯇꯧ ꯑꯇꯥ ꯍꯠꯂꯨ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯇꯦꯠꯃꯦꯟ ꯀꯩꯅꯣꯝ ꯈꯔꯁꯨ ꯐꯪꯉꯦꯕ ꯑꯥꯔꯇꯤꯀꯜ ꯈꯔꯁꯨ ꯑꯗꯨꯒ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯤꯁꯤ ꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯁꯤꯗꯤ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯆꯍꯤ ꯑꯅꯤ ꯂꯥꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯃ ꯅꯥꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯛꯇ ꯔꯤꯖꯥꯏꯟ ꯇꯧꯅꯗꯅ ꯁꯤꯅ ꯑꯃꯨꯛꯀ ꯏꯁꯨ ꯑꯃ ꯈꯪꯉꯦꯗꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯁꯤꯃ ꯊꯣꯛꯂꯛꯏꯕꯅꯕ ꯁꯥꯟꯇꯤ ꯑꯣꯏꯈ꯭ꯔ ꯃꯐꯝꯗꯣ ꯁꯥꯟꯇꯤꯗ ꯂꯥꯛꯄ ꯌꯥꯔꯕꯅꯕ ꯕ꯭ꯔꯣ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯏꯁꯂꯥꯝꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤ ꯀꯔꯤꯝꯇ ꯌꯥꯗꯕ ꯈꯔ ꯂꯩꯇꯦ ꯃꯊꯧ ꯇꯥꯔꯛꯑꯗꯤ ꯂꯣꯏꯅ ꯌꯥꯏ ꯈꯪꯉꯤꯕ꯭ꯔꯅꯦ ꯀꯔꯤꯝꯇ ꯌꯥꯗꯕ ꯈꯔ ꯂꯩꯇꯦ ꯇꯥ ꯇꯣꯃꯥꯟ ꯂꯣꯏꯅ ꯌꯥꯏ ꯃꯊꯧ ꯇꯥꯔꯛꯑꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯌꯥꯏ ꯈꯪꯉꯤꯕ꯭ꯔꯅꯦ ꯃꯤꯅ ꯑꯗꯨꯝ ꯈꯨꯕꯥꯛꯅ ꯊꯥꯔꯛꯑꯦꯅ ꯑꯗꯨꯝ ꯆꯤꯝꯕꯥꯜꯁꯤ ꯄꯤꯖꯜꯒꯅꯤꯔꯣ ꯅꯈꯣꯏꯁꯨ ꯈꯖꯤꯛꯇꯪ ꯀꯣꯛꯇꯨ ꯂꯪꯊꯧꯅꯦ ꯁꯤꯗꯧꯔꯤꯕ ꯗꯨꯅꯤꯌꯥꯅꯤ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯅꯣꯡꯃ ꯁꯤꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅꯤ ꯏꯔꯥꯟ ꯍꯥꯏ ꯅꯣꯡꯃ ꯁꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯖꯍꯤꯔ ꯑꯍꯃꯗ ꯕ꯭ꯂꯣꯛ ꯑꯥꯔ ꯌꯨ ꯑꯔꯥꯕꯤꯌꯥ ꯌꯦꯁ ꯑꯩ ꯁꯥꯎꯗꯤ ꯑꯔꯕꯇꯅꯤ ꯏꯇꯥꯎ ꯏꯪꯂꯤꯁ ꯈꯔ ꯇꯧꯔꯛꯑꯅꯨꯗ ꯀꯣꯛ ꯁꯥꯔꯛꯏꯗ ꯏꯪꯂꯤꯁꯁꯤꯇ ꯑꯗꯨꯅꯤ ꯈꯪꯉꯤꯕ꯭ꯔꯅꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯁꯤꯗ ꯀꯣꯛ ꯂꯪꯊꯕꯤꯔꯨꯅꯨ ꯁꯥꯟꯇꯤꯗ ꯂꯩꯌꯨ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯈꯩꯁꯦ ꯈꯖꯤꯛꯇꯪ ꯌꯦꯡꯉꯨ ꯄꯣꯏꯟ ꯃꯔꯤꯃꯨꯛ ꯈꯛꯅꯤ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯁꯤ ꯑꯅꯧꯕ ꯂꯥꯛꯑꯅꯤ ꯑꯅꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯔꯨ ꯄꯥꯏꯕ ꯈꯔ ꯂꯩꯔꯤ ꯃꯈꯩꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯂꯥꯛꯄ ꯍꯧꯔꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯍꯜꯂꯝꯕ ꯃꯤꯑꯣꯏ ꯃꯈꯩꯁꯦ ꯁꯤ ꯑꯁꯦꯡꯕ ꯋꯥꯅꯤ ꯋꯥꯔꯧꯅꯕ ꯌꯥꯗꯦ ꯏꯇꯥꯎ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤ ꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯉꯜ ꯕꯤꯜꯀꯨꯜ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯁꯦꯡꯕ ꯑꯣꯏꯗꯧꯔꯤꯕꯅꯤ ꯉꯁꯥꯏ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔꯁꯤꯅ ꯂꯩꯔꯤꯉꯩꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯉꯥꯛꯄ ꯍꯥꯏꯅ ꯂꯣꯏ ꯇꯧꯔꯝꯃꯤ ꯃꯈꯩꯁꯦ ꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏꯍꯧꯔꯦꯗꯣ ꯋꯥꯔꯧꯕ ꯕꯤꯜꯀꯨꯜ ꯌꯥꯗꯦ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯁꯔꯀꯥꯔꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗ ꯑꯃ ꯃꯇꯦꯡ ꯇꯧꯕꯗꯨꯁꯨ ꯀꯅꯥꯝꯇꯅ ꯍꯧꯖꯤꯛ ꯇꯧꯔꯔꯣꯏ ꯆꯥꯏꯔꯦ ꯋꯥꯃꯛꯇꯕꯨ ꯌꯨꯝ ꯀꯥꯏꯔꯦ ꯌꯨꯝ ꯀꯥꯏꯕꯒꯨꯝꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯩꯁా ꯄꯥꯏꯔꯨ ꯄꯥꯏꯕ ꯈꯔ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯃꯗ ꯂꯩꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤ ꯃꯈꯩꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯤꯗꯤ ꯗꯤꯃꯥꯟ ꯂꯥꯛꯑꯅꯤꯕꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯃꯥꯡꯗ ꯗꯤꯃꯥꯟ ꯂꯩꯔꯕꯅꯤ ꯗꯤꯃꯥꯟ ꯆꯦ ꯂꯩꯔꯕꯅꯤ ꯂꯥꯛ ꯑꯗꯨꯛ ꯄꯤꯌꯨ ꯂꯤꯁꯤꯡ ꯑꯗꯨꯛ ꯄꯤꯌꯨ ꯍꯥꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯃ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯕꯅꯣ ꯀꯔꯤꯅꯣ ꯀꯔꯝꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯋꯥꯁꯤꯗꯁꯨ ꯍꯥꯏꯔꯛꯀꯅꯕꯅꯦ ꯃꯨꯁꯂꯥ ꯇꯥꯔꯤꯕꯅꯤ ꯁꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯈꯪꯉꯦꯗꯅ ꯑꯩ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯇꯧꯔꯤꯁꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯨꯔꯦꯜ ꯃꯌꯥꯏꯗꯒꯔ ꯁꯃꯟꯗꯔ ꯃꯌꯥꯏꯗꯒꯔ ꯃꯤ ꯂꯪꯊꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯅꯤꯡꯉꯥꯏ ꯋꯥꯅꯦꯕ ꯑꯣꯟꯊꯣꯛꯅ ꯆꯥꯛꯅꯤꯡꯉꯥꯏ ꯋꯥꯅꯦ ꯀꯥꯟꯅꯕꯗꯤ ꯑꯃꯐꯥꯎ ꯇꯧꯔꯝꯗꯕ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯅꯤꯔ ꯍꯥꯏꯅ ꯕꯥꯁꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯣꯝ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯩꯗꯣ ꯃꯥꯅ ꯃꯆꯤꯜ ꯀꯥꯝꯕꯗꯨꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯗꯦꯀꯣ ꯃꯥꯅ ꯑꯀꯥꯝ ꯑꯄꯦꯠ ꯇꯧꯗꯨꯅ ꯆꯩꯕꯗꯨꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯉꯤꯕ ꯄꯣꯏꯟ ꯃꯈꯩꯗꯣ ꯂꯣꯏꯅ ꯑꯗꯨ ꯑꯁꯦꯡꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯑꯁꯦꯡꯕ ꯋꯥ ꯑꯦꯁ ꯐꯖꯅ ꯗ꯭ꯔꯃꯥ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨ ꯗ꯭ꯔꯃꯥ ꯌꯧꯗ꯭ꯔꯤ ꯗ꯭ꯔꯃꯥ ꯑꯇꯩꯁꯨ ꯂꯩꯔꯤꯕꯅꯦ ꯗ꯭ꯔꯃꯥ ꯑꯇꯩꯁꯨ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯇꯧꯔꯛꯈꯤꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯗ꯭ꯔꯃꯥ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯇꯧꯔꯛꯈꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯑꯇꯩꯁꯨ ꯗ꯭ꯔꯃꯥ ꯂꯥꯛꯑꯅꯕ ꯑꯇꯩꯁꯨ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯗ꯭ꯔꯃꯥ ꯈꯔ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨ ꯑꯩꯁꯤ ꯂꯥꯏꯠ ꯃꯉꯥꯜꯁꯤꯗ ꯆꯪꯁꯤꯜꯂꯛꯏꯕꯅꯤ ꯂꯥꯏꯠ ꯑꯉꯥꯜꯕꯁꯤ ꯀꯔꯣꯝꯗꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯂꯥꯏꯠ ꯑꯉꯥꯜꯕ ꯑꯃꯈꯛꯀꯤ ꯃꯉꯥꯜꯗ ꯑꯝꯇ ꯆꯪꯖꯦꯜꯒꯦ ꯃꯍꯩ ꯊꯣꯛꯂꯛꯈꯤꯔꯣꯏꯗꯧ ꯃꯥꯜꯂꯦ ꯁꯤ ꯉꯁꯥꯏꯅ ꯑꯩ ꯊꯕꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯀꯩꯁꯨ ꯍꯦꯛ ꯅꯠꯇꯕꯗ ꯑꯃ ꯅꯞꯆꯜꯂꯛꯇꯅ ꯀꯔꯣꯝꯗꯒꯤꯅꯣ ꯑꯗꯨ ꯑꯃꯨꯛꯇ ꯊꯤꯜꯂꯝꯃꯣ ꯍꯥꯏꯅ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯗꯨ ꯁꯤꯅꯤ ꯄꯨꯟꯁꯤꯁꯦ
ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕꯒꯤꯅꯦ ꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯑꯍꯩꯗ ꯂꯥꯏꯠ ꯑꯃ ꯉꯥꯜꯂꯦ ꯑꯍꯩ ꯃꯅꯥ ꯍꯥꯏꯗꯤ ꯆꯠꯇꯅ ꯐꯝꯃꯨꯈꯤꯒꯦꯁꯦ ꯁꯤꯅꯤ ꯁꯥꯎꯗꯤ ꯑꯔꯕꯀꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯦ ꯈꯪꯉꯦꯗꯅ ꯑꯗꯨ ꯁꯨꯗꯕꯗꯤ ꯌꯥꯗꯦ ꯀꯔꯝ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯁꯤꯜꯂꯨ ꯈꯪꯉꯦꯗꯅ ꯑꯃꯨꯛꯇꯪ ꯕ꯭ꯂꯥꯁ ꯑꯣꯏꯍꯟꯈ꯭ꯔꯣ ꯑꯁꯦꯡꯕ ꯋꯥꯠꯇꯅꯤ ꯍꯥꯏꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯨꯁꯂꯥ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯅꯠꯇꯕꯗ ꯃꯨꯁꯂꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯁꯤꯕꯨ ꯀꯧꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯛꯇꯅꯤ ꯆꯠꯂꯤꯁꯦ ꯑꯩꯗꯤ ꯑꯔꯥꯡ ꯇꯥꯕꯒ ꯈꯪꯂꯦꯗ ꯑꯣ ꯏꯁꯤꯡ ꯃꯌꯥꯏꯗ ꯏꯔꯥꯛ ꯍꯜꯂꯝꯃꯦꯗꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯅꯥꯏꯅ ꯑꯗꯨ ꯍꯥꯏꯒꯥꯏꯅꯤ ꯇꯧꯕꯅꯥꯕ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯊꯣꯛ ꯇꯧꯔꯝꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯔꯝꯗꯕꯤꯗ ꯈꯔꯅꯤ ꯁꯔꯀꯥꯔꯅ ꯍꯥꯏꯅ ꯆꯂꯥꯏꯔꯝꯂꯒ ꯐꯝꯂꯝꯂꯒ ꯃꯌꯥꯏ ꯆꯕꯨꯛꯇ ꯗꯛ ꯂꯥꯎꯅ ꯗꯤꯜꯂꯤ ꯆꯠꯍꯧꯔꯒ ꯏꯔꯨꯞꯇꯅ ꯂꯥꯛꯂꯒ ꯏꯔꯨꯞꯇꯨꯅ ꯂꯥꯛꯂꯒ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯂꯝꯂꯒ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯔꯤꯖꯥꯏꯟ ꯈꯔ ꯇꯧꯊꯣꯛꯂꯒ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯑꯗꯨ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯗꯤ ꯄ꯭ꯔꯖꯥꯒꯤꯁꯦ ꯁꯥꯟꯇꯤ ꯑꯃ ꯄꯨꯔꯛꯂꯝꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯝꯁꯦ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯅꯤꯡꯅꯤ ꯑꯗꯨ ꯁꯥꯟꯇꯤꯁꯨ ꯄꯨꯔꯛꯇꯕꯤꯗ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯛꯂꯒ ꯑꯩ ꯔꯤꯖꯥꯏꯟ ꯄꯤꯔꯦꯅ ꯈꯔ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯍꯪꯉꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤ ꯑꯦꯝ ꯑꯣꯏꯔꯝꯕꯁꯦ ꯃꯃꯥꯡꯉꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯃꯒꯤ ꯃꯔꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯣꯠꯅꯖꯔꯝꯕ ꯅꯩꯅꯖ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯃꯈꯩꯅ ꯀꯥꯎꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝ ꯃꯤꯑꯣꯏꯗꯣ ꯀꯥꯎꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯥꯎꯗꯦ ꯃꯥꯅ ꯍꯣꯠꯅꯔꯝꯕ ꯃꯥꯅ ꯇꯧꯔꯝꯕ ꯃꯈꯩꯗꯣ ꯑꯩꯈꯣꯏꯗꯤ ꯀꯥꯎꯗꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯀꯥꯎꯗꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯣꯠꯅꯔꯝꯕ ꯅꯩꯅꯔꯝꯕ ꯀꯩꯅꯣꯝ ꯇꯧꯔꯝꯕ ꯃꯈꯩꯗꯣ ꯑꯩꯈꯣꯏꯗꯤ ꯀꯥꯎꯗꯕ ꯗ꯭ꯔꯃꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯑꯣꯡꯁꯦ ꯏꯈꯪ ꯈꯪꯗꯕꯤ ꯗ꯭ꯔꯃꯥ ꯍꯥꯏꯔꯗꯣ ꯁꯤꯅꯤ ꯏꯈꯪ ꯈꯪꯗꯕꯤ ꯗ꯭ꯔꯃꯥ ꯅꯥꯕ ꯊꯣꯛꯂꯛꯏꯁꯦ ꯀꯩꯅꯣ ꯃꯝꯈ꯭ꯔꯕ꯭ꯔꯥꯅꯦ ꯑꯣꯍꯣ ꯈꯔ ꯉꯥꯟꯊꯣꯛꯍꯜꯒꯦ ꯏꯈꯪ ꯈꯪꯗꯕꯤ ꯗ꯭ꯔꯃꯥꯗ ꯍꯥꯏꯕ ꯇꯥꯅꯤꯔ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯖꯕꯗ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯄꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤ ꯃꯑꯣꯡꯗꯅꯣ ꯍꯥꯏꯕꯗ ꯄ꯭ꯔꯖꯥ ꯃꯈꯩꯅ ꯈꯜꯂꯦꯒ ꯃꯥꯕꯨ ꯂꯣꯏꯅꯃꯛꯇꯦꯅ ꯐꯅꯤ ꯃꯥꯔ ꯍꯥꯏꯅ ꯀꯩꯅꯣꯝ ꯇꯧꯖꯕ ꯑꯗꯨ ꯃꯁꯥꯃꯛꯅꯃꯛ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯣꯏꯅꯃꯛꯄꯨ ꯖꯍꯥꯖ ꯑꯝꯗ ꯍꯥꯞꯆꯤꯜꯂꯒ ꯍꯤ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯅ ꯀꯩꯅꯣꯝ ꯇꯧꯗꯅ ꯂꯥꯜꯈ꯭ꯔꯦ ꯆꯣꯡꯊꯗꯅ ꯂꯥꯜꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯁꯃꯟꯗꯔ ꯃꯌꯥꯏꯗꯨꯗ ꯂꯪꯊꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯄꯣꯏꯟꯗꯅꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯗꯅꯅꯤ ꯁꯤ ꯃꯌꯥꯝꯅ ꯕꯤꯜꯀꯨꯜ ꯈꯪꯕꯤꯗꯗꯅꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯅꯁꯨ ꯑꯁꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯦꯄꯥꯜꯒꯁꯨ ꯏꯟꯗꯤꯌꯥꯒ ꯑꯦꯛꯗꯝ ꯃꯩꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯣꯝꯗ ꯆꯩꯅꯥꯅꯁꯨ ꯑꯃꯨꯛꯀ ꯃꯈꯥꯔꯣꯝꯗꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯆꯩꯅꯥꯅꯁꯨ ꯀꯣꯏꯁꯤꯜꯂꯦ ꯖꯝꯃꯨ ꯀश्मीꯔ ꯂꯣꯝꯗꯁꯨ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯑꯃꯨꯛꯀ ꯆꯪꯁꯤꯜꯂꯛꯀꯅꯤꯕꯩ ꯇꯧꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯕꯔꯃꯥꯔꯣꯝꯗꯒꯤ ꯉꯥꯏꯗꯅ ꯂꯩꯔꯦ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯂꯦꯀꯨꯝ ꯑꯁꯂꯥꯝ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀꯣꯏꯖꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯊꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯤꯅ ꯄꯣꯂꯤꯇꯤꯛꯁꯁꯦ ꯋꯥ ꯃꯩ ꯍꯥꯏꯔꯨꯔꯒ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯃꯥꯗ꯭ꯔꯦ ꯃꯥꯗ꯭ꯔꯩꯗꯤ ꯁꯜ ꯏꯃꯥꯅꯤ ꯃꯥꯗ꯭ꯔꯦ ꯁꯜ ꯏꯄꯥꯅꯤ ꯍꯥꯏꯖꯤꯜꯂꯛꯄꯒꯨꯝꯕꯒ ꯀꯩꯅꯣꯝ ꯍꯥꯏꯖꯤꯜꯂꯛꯄꯒꯨꯝꯕꯒ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯁꯜꯁꯤꯕꯨ ꯃꯃꯥ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯈꯖꯤꯛꯇꯪ ꯈꯟꯊꯕꯤꯌꯨꯅꯦꯍꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕꯅꯣ ꯀꯔꯝꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇ ꯃꯈꯣꯏꯒꯤ ꯕꯤꯁꯅꯨ ꯄꯨꯔꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯌꯥꯎꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯖꯦꯁꯥ ꯄꯣꯂꯤꯇꯤꯀꯦꯜ ꯙꯔꯃ ꯌꯥꯎꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯙꯔꯃ ꯆꯤꯡꯖꯟꯗꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤꯗꯣ ꯕꯔꯕꯥꯠ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤꯗꯣ ꯄꯨꯔꯥ ꯃꯨꯠꯈ꯭ꯔꯕꯅꯤ ꯙꯔꯃ ꯍꯦꯛ ꯆꯤꯡꯖꯟꯗꯅ ꯙꯔꯃ ꯍꯦꯛ ꯌꯥꯎꯍꯟꯈ꯭ꯔꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯃꯨꯂꯨꯛꯁꯦ ꯂꯣꯏꯔꯕꯅꯤꯅꯦ ꯅꯣꯏ ꯈꯪꯗꯗꯅꯅꯤꯅꯦ ꯂꯥꯛ ꯀꯌꯥꯅꯣ 64 ꯀꯔꯣꯔ ꯀꯩꯅꯣ ꯀꯔꯁ ꯂꯩꯔꯝꯕꯗꯩ ꯍꯧꯖꯤꯛ 174 ꯀꯔꯣꯔ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯗ 2014 ꯐꯥꯎꯗ ꯀꯌꯥꯅꯣ ꯐꯥꯎꯇꯅꯤ ꯑꯣꯏꯔꯝꯃꯤꯕ ꯍꯧꯖꯤꯛ ꯗꯕꯜ ꯇ꯭ꯔꯤꯕꯜ ꯑꯣꯏꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯤꯗ ꯄꯨꯔꯥ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯃꯈꯩꯁꯦ ꯁꯤꯕꯨ ꯄꯨꯔꯥ ꯁꯨꯝꯍꯠꯂꯒ ꯄꯨꯔꯥ ꯍꯥꯠꯇꯣꯛꯂꯒ ꯃꯥꯗ꯭ꯔꯩꯗꯤ ꯑꯝꯕꯥꯅꯤ ꯑꯗꯥꯅꯤ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯦ ꯃꯈꯣꯏ ꯊꯥꯗꯣꯛꯅꯤꯡꯗꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯐꯪ ꯌꯥꯕ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯃꯍꯩꯗꯨꯅ ꯀꯗꯥꯏꯗ ꯊꯥꯕꯅ ꯑꯝꯕꯥꯅꯤ ꯑꯗꯥꯅꯤꯗꯣ ꯑꯗꯨꯗ ꯊꯥꯒꯗꯧꯔꯤꯕ ꯁꯤ ꯂꯣꯏꯅ ꯃꯊꯛꯇꯒꯤꯅꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯣꯔꯦꯟ ꯇꯞꯅ ꯏꯪꯅ ꯀꯣꯃꯦꯟ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤ ꯂꯣꯏꯅ ꯃꯊꯛꯇꯒꯤꯅꯦ ꯐꯝꯂꯦꯒ ꯁꯤꯟꯊꯔꯛꯏꯅꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ
ꯀꯔꯤ ꯃꯑꯣꯡꯗ ꯁꯤꯟꯊꯔꯛꯏꯅꯣ ꯍꯥꯏꯕꯗ ꯗꯥꯏꯔꯦꯛ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯥꯡ ꯍꯜꯇ ꯗꯤꯜꯂꯤꯗ ꯃꯥ ꯏꯂꯦꯛꯁꯟ ꯉꯝꯃꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯤ ꯆꯥꯏꯈꯤꯕ ꯇꯥꯔꯗꯤ ꯑꯃꯨꯛꯀ ꯏꯂꯦꯛꯁꯟ ꯍꯧꯔꯅꯤ ꯑꯃꯨꯛꯀ ꯏꯂꯦꯛꯁꯟ ꯍꯧꯔꯗꯤ ꯃꯥꯏꯁꯤ ꯊꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯆꯠꯈꯤꯗꯅ ꯃꯥꯗꯨꯒ ꯍꯥꯏꯅꯔꯒ ꯔꯤꯖꯥꯏꯟ ꯇꯨꯖꯥꯏꯟꯁꯤ ꯄꯤꯍꯜꯂꯦꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯌꯥꯕ ꯑꯃ ꯃꯨꯔꯇꯤ ꯑꯃ ꯑꯃꯨꯛꯀ ꯊꯝꯒꯗꯧꯔꯤꯕꯅꯥꯕ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯕ ꯄꯣꯠ ꯑꯃ ꯊꯝꯒꯗꯧꯔꯤꯕꯅꯥꯕ ꯑꯗꯨꯒ ꯑꯍꯣꯝꯗꯒꯤ ꯁꯔꯀꯥꯔꯁꯤ ꯆꯂꯥꯏꯔꯛꯀꯗꯧꯔꯤꯕꯅꯥꯕ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯌꯦꯡꯉꯨ ꯂꯣꯏꯅ ꯁꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯤꯒꯤꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯌꯥꯛꯇꯤ ꯗꯥꯏꯔꯦꯛꯅꯤ ꯂꯈꯥ ꯑꯃ ꯍꯥꯏꯔꯁꯨ ꯂꯈꯥ ꯑꯃ ꯍꯥꯏꯔꯁꯨ ꯐꯠꯇ ꯅꯨꯡꯗꯕꯗꯨ ꯃꯅꯨꯡꯗ ꯊꯝꯃꯦꯒ ꯑꯁꯦꯡꯕ ꯋꯥꯗꯅꯤ ꯍꯥꯏꯔꯛꯏꯁꯦ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯃꯊꯛ ꯃꯈꯥ ꯐꯥꯎ ꯂꯩꯕꯅꯤꯀꯣ ꯃꯗꯨꯒ ꯂꯣꯟ ꯇꯤꯟꯅꯕ ꯅꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯁꯤम ꯈꯪꯉꯨꯀꯣ एकदम सुक्लई लेद्रमनी कनामता सिदा वारोबिबी यादे मयाम असेंब वानेने हरसे नखोइबु पूरा थमलममनी जेलदा पूरा मणिपुर की मियोय पुनमक प्रजा पुनमक पुने पूरा थमलममनी लमहांग अमदे पुथोकलेगा नंग थोकपा नंग तहोरो नंग थोकपा नंग चाहोरो आइना हौजिक लानी सेंट्रल फोर्स अम फोर्स लोन चंगलानी माद्रेगी खुलाई पाई मखैजु सरोक तो थोकपा यारोय ताना तानरे कापथोक कापचिन तौंद्रनी माद्रेदी आरो हेना हे हुरान बुमानबा मचा नंगने मणिपुर की वा ngang लिसी नंग मणिपुर मचारो नरोलसु कोई अदुना नंगने मणिपुर इशू खुदिंगी वा ngang लिसे कैसाल लैबा नापित नंग खलत निंगारे नीरनी सांगरो खरम को थांगलुने पाबुंग बिदोंदो आसमाल दो कोक तुर थांगले चलुने नंगबो पंगनुने लंथोकलमे दो लंबी तंखाइदा फजई नरोल दो हाना फजने ngang पायु बीजेपी की ममई दो पायरो चो माइके मरी दे थोमजंजरानी हौजिक खंगेदना अदुगनी नुंगाय जदबई हाइबी वानीने लंबी लंखाय नोइबु मयाय चबुक लंथोकलमिदो अदुगी हमनु दारे आइगे येकनमनी अदुने हाइनकरा तौखतनरी खर तौरो खर थिन थिन गांगलो वायरल होइनबो वीडियो से अदुम गांगले एगनी वायरल होइदिसे नंगोंदे दिएना फजरंगबनी कनानो से कैसम लंबा हरसे कैसल लंबा ओरिजिनल सी बीजेपी सपोर्टर ने खंगी पूरा बीजेपी की खबई लेक पुमीनी मासिमी से थोइब खान से जो एमडी रफी से एमडी रफी नंग पूरा बीजेपी की नंग नंग ममिंग दुसिंदो ए मोहम्मद तुलो थोखो नंग खंगेदना नंग मोहम्मद तुलो थोखो नंग मोहम्मद ओइनिम नत्ती सेंगना हाइदा ए मुतखिद्रे सिसु नंग मोहम्मद ओइनिम नत्ते खंगेदना नरोल दो हाना फजना ngang तम्मु इबुंगो कयाम फजना ngang ने मानी मानी भिखारी अचौबु ngang खंगिब्रा भिखारी हाइबुने सरकार की खाबई लेप सरकार की ममई लेप सरकार की मथी चांबीब मीदो अदुनी चागलई बाहे खंगिब्राने ममांगैदा वीडियो अमसु आई थेंगनचाब फेसबुक ता पाबुंग नदी करी बुत खोंगबदौरी याखोई लैरिसिदि क्रा हाइगत के मैदो खोमुरोदोना खोमुरो लंबी लमजान दे लंजेकलममनिना नुआय तबई वानी दुश्मन मयामनो कोइजन लेरो मतमसिदा हौजिक तौरुमी फिबम दुगी नुआय तबई अदुम हाइबिरकपई वानी नत्रदि आइगी अकाम पे थोलकन आइगी होइरोंग मथौ दाब्रन होइदमक ngangbagi मतिक चाब सेम अमता थोब्राने हे सीएम ओइरे मखैसे लोइना मैतै एखोइ इजनाव ngang कम मतिक चाब थोखरमनोने कम मणिपुर की अफो लंबी लतांग दो वीडियो दो उबद्रो अईगी कसार ने यामने हेली कसार ग्रा पखलक्तन हमका वरो ब्यादे अईगी ने यामने हेली अईगी ने याम साथी ने हेली सेंग नाइबदा अदुग हमका पखलक्तन तौरिये नुआय तबे हाइबिरिमनि नखोय मरक्ता माय माइकै मरिदा दुश्मन मरक्ता न होइबु लंजेकलमबदो अदुगी अदुम हाइबिरक पयाने अईगी करी मथौ दाद्र ngangbी दौरी लेवरामजु सादे वीडियो खंगेदना कारण तुरन का ngang बसक निंगथीने सिथरा अदि अदरैदी नंगना करी सिरीरा दौरी आइगी मसक खंगदना नि नंगुम्बा कनोमना पेंगनम नंगसु यावरंगमनि सोयदमकी नंगसु सोयदमकी यावरंगमनि कमेंट फत्तब तौरइदो नंग सोयदमकी खाबै लेकलमगनि खजी खराक अखोइगी हुई अंगावबदा तल्लंगद्राने अदुइ मोंगद लंगलमगनि सरकार दना अदुरनि नंगना ngangido सावरइदो मतु मचा थीदो मीना देश चलारे कराइदे यागदौरी संथीने हेन तांगे हाइबगुमबा अदु मियोय दुग लाख मनरेगा रिजाइन पीरिमनि कुहिनूर हीरा दुनिया लुंगतेन तांगिबा अदुरगी संथीने हेन तांगे आने दिबेता अस्ता वालना येंगिबा दिबेता हाइबनमिबा मी अदुगसु खुद समनदन लाख मनरी ममांग दुरजम को डॉक्टर करा हपचलिए
थोइबा खान आई कमेंट लोइन हलकदोरिमनिको ए कैसल दु मादु खाबै लेकपनि मादुइ मरमदा ngang मा असेम कनामतन कमेंट तौरक्तरेगा सिदा आइगी वीडियो सिदा मैते इसनाउ सो मयाम येंगिमनि पागल सु येंगिमनि लेमु सु येंगिमनि कनामतन कमेंट तौरक्तरेगा माने कारण कमेंट तौरबे मा ओरिजिनल खाबै पाइबनाबा मा ओलिमनाबा मता जाद्रेदि मा मेंबर गुम्बो ओरमबे याइ मागसु कुर्सी चखिरमने आई वखलदा मेंबर गुम्बा अद्रेदि अखोइगी एपी गुम्बा किसाम ओरमगनाबने नाहोय मोइगी थबुक सुमिनबा अदुगुम्बो ओरमगनाबा अदुरनि मान चागलैबा है मदिक चाब सीएम अमते थोदना मक्ता शांतिपुर हल्लमुदना अदोरदि यारगे आइसु थागतलगाबा खुपी उपिरगे गुड हाइना अदुदि नमलो अदुगा वाचोय वाथी लोनना अदुने इजनाउ सिंह आई फजना हारसिनी हजिक मयाम अम लान थोलकनि लैरमनी ईदना थमौसे नसीरना हारिमनी कसारगी नसीरना सऊदी दे लेरगा हारिमनी आइसु सुती लाकदोरिमनी सेंगना हाइदे ईदना थमहौ लान मयाम अम थोगलानिमनी सोइदरमनी हजिक लान तौनदौर से कना खंब्रा मणिपुर की पब्लिक का सेंट्रल फोर्स का मणिपुरी पब्लिक का मणिपुर लेरिबा पब्लिक अदुगा सेंट्रल फोर्स का दिल्ली दे थारक फोर्स खंगिब्रा दिल्ली दगी होम मिनिस्टर ने थारक फोर्स माद्रेडी अखोगी चायोल बना थारक फोर्स अदुगा मणिपुर हजिक खर लै होरिबा खुलाई हजिक बिरेन पाउंग बिरेन ना पिथोकना खुलाई पहेलम खरा है अद्रेदी मणिपुर की प्रजा अतोप मिचम मखैसे सीगनी हजिक सीनगदौरिसे अतोपगा नते सी मोय पॉलिटिक्स नामे वा बुजी वा मेन होइबो हे खाबै पाइबो पंगिदको मोहइबो समझाइबे महुतने आई समझाइ जनिंग ngang जनिंगद्रमनि द ngang रोइदन हेदगी पेलेदा नहिगी वीडियो सिना लोइबिनी हजिकि अदुम सिदै येंगगे अदुबु हेल्ब लैत्रे सिदै अदुम फम्मेगे येंगगे एनजीआर चुम्मी येंगो हजि आइन हारसी ओइदोरमनि सेंट्रल फोर्स का मादुका मणिपुर द हजि लैहोरिबा खरसे सिगनि हजि लान थेंगना दौरसे अतै अहोंगदगी नहोय हजिकि लान थेंगनदन लैरसे सी शांति दो ओइख्रबनि सी शांति दो ओइख्रिजना करिगनाबदा हयेंग हंचित अखोइगी चायोलबा कनुम चकदौरी अमेरिका चकदौरी अदो अहोंगदगी पेसारदो लाक्लेगने मादुका हजिकि फम थादुक थाजिनसे अदुगा तौरिमनाबा करिगाइदि अहोमदा हाइरुबदि मथौ ताइदो अहोमदे हंगलानिदो नंगना फलाना अदुगुम्बा कम्युनिटी की मथक्ता नंगना जुलुम तौरिसि करिगिनो नंगना करि तौरिमना हंगलानिदो हंगलकपा तारगदि हंगलकपा तारगदि खुम्बा मथौ ताइदो मादो कम खुमगनी येंगु नंगी कम्युनिटी नंगी मियोय मखैबु हत्पा थिलबा तौबदो अइना लौथोखरबनि सरकार आइना हाइरुरनिदो खंगिब्रने अदुगी नापा अदुगिनी हजि लौथो लोजिन तोरबाय लोइन पॉलिटिक्स नि सिदा याखोय अपंगबगुमने प्रजा मसेन खतनदना नंग करी खंगना ngangiमनो हे नंग साखफु हे अदु अता अंग्रा तौनरिदो नंगोंदे हेन पंगब मिसे लैत्रमनि नंगोंदे हेन गधावैब मिसे लैत्रमनि आइदि बस खंगबदु खक्तनि खजेरा खंगबदो मोइगी पॉलिटिक्स से 2014 दगी फॉलो तौरइमनि मोइ सरकार से बोइना फॉलो हरकदो मोइगी डिबेट मखोइना ngangiba मखोइना तौरिबा सि पुनमक्से लोइन ए टू जेड सि एदम फॉलो तौरइमनि लोइन एंगले इमनि ए टू जेड चाक चाद्री ताउ रूम चलेगे चारोनी मी सिंगते थिंदोलमखिगे तो मखोइना nganथोइबा मखोइना तौथोइबा नत्तेने मोइगी सरकार द लैबा मियोइनने हाइरिबने अस्तगफिरुल्लाह सलगी मयुंग से थकलेगने कैंसर फई ब्लड प्रेशर फई हारिसे करम मियोइना ताबि याना अदुगु मियोइना सरकार चलाइरेगने कराइदनो बि यागदौरिसे अदुगु मियोइदुनने सलगी मयुंग से थकलेगा कैंसर फबा ब्लड प्रेशर लो हारिसे सरकार द लैबा मीना संथीना कोहिनूर हीरा दगी हेन तांगी हारिसे सी मयाम अमक्तंग लारिग हैब नखोय इंबिरिब नखोय अमक्तंग लंगधरे ngaba aduna kari देश नबा चलाइगे दौरिसे अदुई मीदुनने अदुगुम सरकार दुनने करी देश नबा चलाइगे दौरिसे अदुना बैना हंगिसे अदो हजिक नहंदगी तुमिन लैरेगा हजिक दग लहुमै हक्ता सरकार बु रिजाइन तवाइना पाबुंग बिरेन रिजाइन तौरिसे सी करी मरम गिनाब अरांग नल बाउ लाउदन लैरमलेगा चुम्ब्रे चुम्द्रैना जमायम ते याउंद खंगल बिरो अइना दु मतिक चाबा सरकार दो ओइरदी जेसाद ओइरसु देश की दमकता आइगी स्टेट की दमकता नखोय मैगी स्टेट की दमकता अफबा खलबा सरकार दो ओइरदी डोनेट सु तौरकेने
सपोर्ट टू दी गुल्ली मारो डोनेट तौरकेने सैलरी तंखाई में पीथोरकेने अफब तौब ओइरगदी प्रजागिदमक्ता कराइदे अफब तौरब मसा मसा की कुर्सी मसा मसा की चेयर मतमम हाइदोखी अथुबद रिजाइन पियो हाइना अदुगा पीददना आई तुमिन लैबी याब मीरा हाइरगा सरकार पाइजन लैरगा हौजिक इसिंग मया योमै हुंदोक्तना लोय मुक हापचलेगा कम्युनिटी अलेब पुन मुक इसिंग मया योमै पुदोक्ना हापचलेगा सिरे नखो इरोइदन लाचलो हाइना इरोइबा अमा अनि हैद्रि ला अनि अतोय मेदन लुपतना सिहौरनि दन मखोइगने अलोय बिवानी इना हजे सिरे ज्ञान तानिंगे ताव तानिंद्रे तो उमवास लौदे लैरिब सरकार से दिल्ली द फमलिब सरकार मणिपुर द फमलिब सरकार से खाबै पाइब न खोजु ताव मुन्ना सरकार की खाबै पाइब न खोजु खंगे दना मथौ तारकपद खाबै पाइब नंगबुसुने चफुदुदने हापलेगने थोंखिदौरिमनि सिम खंगु अनि जो खाबै ओलिदो नंगबु ओतपै थमिम नत्रा नंगबुसु हापचलेगा मथौ तारकपद नंगबुसु थोंगने चाखिदौरिमनि अदुगुम सरकार नि लोरे इसेंगसेमबि लास्ट वानी खंगे दना वालेकुम अस्सलाम अदुक यामना डेंजर ने मखोइसे आदगी हौना इंडिया मनुंगसिदा अमक फावबा याखोइगी नाही फावबा समना हरगा सिददि अमका अखोइगी कम्युनिटी पुजलानी वासिमगा नाही फावदा अखोइगी हिंदू लैरिबा इचनाव मखैसे नाही फावदा खतरा ओइरमदरी 2014 की मतुंगदगी मफम खुदिंग हिंदू से खतरा ने मुस्लिम पॉपुलेशन का हिंदू पॉपुलेशन के लाइब मुस्लिम कयानो 17 ला 15 ला 16 ला दुगुम पर्सन खक्तनी अतै लोने हिंदू अमा मनी असिदा फावबा मखोइना प्रोपेगेंडा मखोइन चलाइरिमनी हिंदू खतरा दने आइना येंग्रो अदुरदी मखोइ पॉलिटिक्स येंगाबा अदुर फाव मखोइ चलाइरिमनी बस हौरक पदगी नहीं फावदा हिंदू मुस्लिम मंदिर मस्जिद असि तो ओइदन लैखरबनी इंडिया मनुंगसिदा RSS अमा मसिन लोइना प्रचार तौथोकना खंगिब्राने नुंसीनरंबा इमुंगदुरसु फूना हंदना चाइन हंदना खतना हंदना थिन हंदना मफम खुदिंगदा होंगिरो कसालमदो होंगिरो अदु हयेंग फावबा लैरनिमनि अदुगी हौजिकी तौनरिदो इंगरोइदनिमनि याइसना सोबेंग इंगरोइदनिमनि एकदम आरो एना हौजिक हाइबबु हजी याम साथी न ओइरखिनी है उदन लैरे मित मयाम वरोबे यादे नुवाइते सेंगना द प्रजा मयाम नु वागदरदो इमा इंदोल मखैना नहानु बि इचनाव मखैना वागदरदो येंग नुवाइते सेंगना हाइबदा खंगे दना फजन सी कसु लैतो वापम लोइजन कि यारेदो खतरा हाइरेदो खतरा हाइबदि डेंजर मोइ मथक्ता कैनुम ओइरेसिनी हाइरिबा खतरा हाइबदिने मखोइगी धर्म से मुथन्निङाइ होतनरेसिनी 17% 15% लैबना मखोइने 80% अदु नहोइ ताद्रो डिबेट ताद्रो अचौ जोबो पंडित नाहरदो हिंदू खतरे में आने लाउदो दु ताद्रो नहीं मादुसु 2014 की मतुंगदनि सीमा खैजे हेक मखोइने सरकार लाकपा होबदगिनि लाउरा इसे हिंदू खतरे में आने लाउरा इसे तो कनाना खतरा ओइरनो करी खतरा ओइरनो अब ममांगद जगसु खतरा ओइरमदे फजन नुंसीनना लैरमी लोय मक्सु अमगा चथोक चचिन अमा तौंदना लोय लैरमी पुसिंदेरा इता होइना हरसे अदुम लाइन अमदा हाइरिमनिदा अदु मखोइ सरकार सिना लाकपै मतुंगदने मखोइ सरकार सिना लाकपै मतुंगदा खतरा से लोइमंग ओइना खराबा खंगिब्राने अदु नि आइना हाइजरिसे सिदा कनामत बोइ जात धर्म कनामत बोइ सिदा यंगथि जबसु लैजेदे सेंगना हाइजेबदा आई लोइमक पो इज्जत तवी सेंगना हाइबदा हिंदू होइगरा मुस्लिम होइगरा क्रिस्तान होइगरा लोइमक पोइ सेंगना हाइबदा आइना हरसे मखोइना चलाइरिबा हजिकी कैनोमसे सिनाबा आइना हाइजरिसे अदु सुयामना नुंसीनदर लेरमबदसु अदुम मैसी मखोइ मखैजने चुजल्लेगा साइ नुंसीनरंबा अमतो ओइरंबा मखैदो मयाम थुगाइबिबा यावराबा सेंगना हाइबदा अदो हजि कम्बा CM लाकदरनो अदुना अफब तौरादि मयामसि इंगना लाकपदारदि याखोइसु सिदगिसु थागलक्के मसिंग मखा लैते मै हाइजरक्के सलामसु तौजरक्के दुआसु तौजरक्के अफब पुरक्पु मिओरदि नत्तबिदा दिल्लीदा हरकलेगा माना चलाइबा अदुम कैनम तौबदु ओरदि अदु ओरदि ओ ओइरिदु ओइदोरिमनि नुंगाइते सेंगना हाइबदा अदु हक्दनेदा सि लोइना पॉलिटिक्स नि मयाम अदु खोलसु तारे इंगसु इंगले मिनिटसु 13 मरि यौखरे यामना सांगले कांदे अदु हक्दने मयाम भजन लयु खतने चाइना गनु पुन्न लयु हजिक जेसा हजिक सिगुम्बा मतमसिददि फजना पुलपना ताथोक ताजिन तौरगा कमना फनी कमना तौनि हाइबदो अदु लोइमक पुंजल लेगा हजिक से
mong firep lahogani ni sengna haibda tung nauda apanungai ta thoklak tanaba sengna haibda amat to oiraga leader leiribu makhaina leader haibdi aikhoi gi kanom gi leader na te hari se khulakki leader lai so haiba kango larik hai tabu makhaina te santhi de na tangi santhi ne tangi haib jatu na te na har se lai so haiba mayam leiri dana mafam mafam da adum haidu go phajana tan re kari mong dono haina isa isa gi lairiba khulak khunda makhaido hana safety oi hoba du yam jaruri ni hoji landi thok to ramni yam chauna mong mong gi oira anim ni hoji nungai te sengna ibda adu khaktani mayam bhajan layu bhajana khana chaina ganu adu khaktani karigumba soi khibo khot khibo yaura kasu ngakpiu adu ga hairami makhai se si di loina aseng khaktani politics ni si loina rajniti are duni si loina mathak te sile im ngangtani delhi dagi koktang baga adredi chayol baga silim ngangtani मखोई से यामना सरकार से कुर्सी याम पाम मिनी मखोई से मखोई बानिक से याम साथीना कुर्सी पाम मिनी खांगी ब्रनी याम साथीना कुर्सी पाम मिनी मखोई ने सिलेक्ट पंगांगतनी अदु करिगुम्बा सोई खिबे हेंजल खिबे यावरसु कसुलै ताने ताजल बिरुनु सेंगना हाइबदा असि हारग लोइजरे मिनिट 13 सुगरे याम सांगले कांदे अमसिजु थोगलानी दूसरे ngaइरिमनि कोइचे चले ngaइरिमनि थोगलक तरेना तो उरबा कब मतम न मायना थोगला कदर जे ज्ञानम ताद्र सिना BMW X5 नि अदर सिना बो आई चंगेल कुरा लाइट लांगान थेखरे जो उरबरा सिना बो स्क्लेट हार्डु नि आइन थौरिम नि कोइ ताउसिं आई यान हंजर के सिना इन थौर से सी स्क्लेट हाइम नि को मैम यो अदुनी सिदारग लोइजरे मैं मरो बीबी आदे हेंजल खोचल बे याव खरगसु अदुम कनमोइना नकलम दे इंथोलगा अदुम ताबी रोबने अदुम हाइजु थोगलानी पुंग क्या याव खरे पुंग तरुक मिनिट 30 बदी वालिदा अदु सोम दा हौजी सऊदी अरब ना यामना चावना कोंडेम तौखरे को याम चावना कोंडेम तौखरे अमेरिका की ट्रम्प की स्टेटमेंट दुदा ट्रम्प ना हारिम नबु सऊदी अरब सो अचौब कंट्री एमनी सिदे लोइना फिलिस्तीनी मखै से लोइना आपचल खरो सिनाबा अदु सऊदी अरब ना अदु गी दु कोंडेम तौरपै मतुंग दा कतर ना सो हमदे याम साथीना कनम तौखरे अद्रेदी यामनी इंपोर्टेंट मा हाइबु होजि की नेजरिन हारिब नेजरिन एक्सेस से सी आईडीएफ ना थादोक तदन लेरम नाबने अदु थादोक लमे आईडीएफ ना थादोक तना हजी अद्रसुमी चंगलक पा होखरे अदु वेस्ट बैंक से याम साथीने लान सि सोगनि याम साथीने लान वेस्ट बैंक सिदा वेस्ट बैंक गे हजी की तुल करीम अद्रेदी तुबा सारि से लान कन सोगनि सिने करीम ओंगद्राबु हजी की महमूद अब्बास सारि से वेस्ट बैंक गे हजी की मोहि गवर्नर से सिने वेस्ट हजी की मफम मखै से थादोक लमनाबा थादोक लंबै मतुंग दा हजी वेस्ट बैंक गी मथक तसु लान से तारिम नाबा खाइ ब्रने अदु हक्तनी नहि की पाओ अदु सिने लोजरे मयाम शेयर तो लाइक तो एकदम वीडियो सी मियोय खुदिंग मणिपुर की मियोय खुदिंग खंगनिमनी पॉलिटिक्स नि हाई पोछे मयाम पुनम खंगल बु मथौ ताय मणिपुर की प्रजा पुनम सी लोइन सी सरकार की फेलियर नि अमगी फेलियर नि आइसे सी लोइन खंगल गनिमनी हजु फाव शांति प्रक्रिया हजिक मयाम हमनि दा दु तुंगी वीडियो दा मगला चरगे नहि गिदि सिले लोइजरे सेलोट सलाम अलैकुम।